lamdamasi district marigi langdai famoidaba tangkul singna khundaba Kamjong Dist.ki Somthar Somthar khungang gi mioi singna thaknaba ising khujok ama fangdaba hotnabada aduki matik awaba oire lamdamasida lenga kamalai haibagi mami mata ngasi fawba fangdri haina khungang ngasi gi miyamna pendaba fongdorakle Soton gi hanagi headman thangmi fongluina fongdorakpada Kamjong Kangpokpi Technopol amadi Thobal District ki langdai famoidaba Thobal District ki ingawroktagi supnagi kilometer ama anidang lapna leiba mafam amadi khungang ngasida MGNREGA scheme khak natana lengaki karigumba scheme amatagi kanaba fangdre khungang asi chipi dagi haurakpa ingawrok turel paringda leibada mahusadagi turel asigi sing chaduna amadi sizinaduna leirakpane dubo masa khake khanba mioi kharana JCB Procrane haibada chungba machine sing sizinaduna loknung sing dagi nung ko thoktuna sendan lambi oirakpadagi turel asing asidi leidi haiba khakta ngaire thaknaba ising lobudi lairadana leikhom leina ngakta chentharakpana sizinaba fawba hangoire turel ase sotun khungang khakta natana ingawrok nongpok sekmai Ukongsang hydroi pokpi na chungba mafam ki miyam lasu sizinari bane dubo turelasi ki mafam kayada nung kotu na masagi sandan famoirak pana miyam da awaba kaya mayoknare nungpok sekmaya mati ingawro ki miyam lasu turelasi buluna na thambina ba lengaki mafam da haizatuna lakli haina fongdoke ngasi ki paumi singa unaba tu da sotun khungang ki pastor Yaringam Siro Village Secretary Semyont Awungsi Village Committee ki member Piers Fongliu amasung Yaingam Ningshansu Sarukyaki Hingmata paisa senthum darkar oye adu arabasu maram chana sendu tansi adu natna toren phunduna lok thingatlaga lekhom lenang marakta aduga lejak mayam hajinduna leibasi aigoi khotong thinangai ui haibagi damakta aigoi ngasi ngoro amasung sekmagi mera pai bisingna thingi basida aigoi full support tawi aduga makoina tauri basi maheju soidana yan basu oisanu haiduna asumaina hangatani aduna aikoigi sarkar na so miang jangbiduna mi ama ani ki sendan lambi ki damakta aikoi toren si ki madin da leiriba haibadi ngorok toren si ta tangjaduna leiba khongsang charangpat somda malum aduga aikoigi hydroi pokpi changamdabi mayam si ngorok turen si dagi ising chaduna leiribani aduna sigumba fattaba ising si aikoi sijinnaraga hingba matamda mioibagi hakchangda khudong thinangai mayam ama